पाउजेदी युमफम ओइबा मरुइबा पाउ खरा अपडेट तौजरी गवर्नर द बोम लंगसिनबदा सिन्नबा गरी मणिपुर द तरागोमदगी हेना थौद्री हaiba khngle हौखिबा जनवरी 15 की नुबिदांग वरमदा सिक्योरिटी न खुरक हांगदन लेरिबा राजभवन की गेट दा हैंड ग्रेनेड लंगसिनदुना अटैक तौरमबदा सिन्नगिबा स्कूटर मखल अदु मणिपुर द मसिंग तरागोमदोइरोमदगी हेना लेट्री haiba khangba ngamle aina चीफ मिनिस्टर नोंथोंबम पेरेना पांगबिसिंग द फोंदोखरे अहान मणिपुर राइफल्स की परेड ग्राउंड पांथोक स्टेट वुड डे की थौरम याव लाखिबा चीफ मिनिस्टर पाउमिसिंग हांगबा वहांगी पाउकुम पीरदुना भागना हाय थौंग अदु लाइंगा कसी पमिंग चथेन न खोनबा कांगबु की थौसेलने बोम अदु सिनबा यात्रबा पोखाइरोदबा बोम अमने अंडरग्राउंड नत्रगना खुलाई फाइबा कांगबु न तौगे हायरबदी पोखाइबा याब ओइना टेक तौरम गदबने थौदोक अदु थोखिबा मतमदा करी होबा लैखिबगी हायबदु थिजिल्ले चाथगिबा थौ अदु लाइंगा कसिना फिबम फगलकपा उपदा लाइंगा कसी की मिंग चथेन नबा थियन पाम्ब म्यूजिंग सत्थबनी हाइना लवे असिगंब थौदोक मसा मसा खरादी सोइदना लेगनी अदुबो मधुबन स्टेट असिगी लॉ एंड ऑर्डर फट्रे हाइबदी लानगनी हनसु मखा ताके थौदोक अदुदा चेनरिबा म्यूजिंग खंतोकनब होनरी बोम लंगसिन लंबा म्यूजिंग अदुना सिनबा गरी अदुगा मानबा गरी मसिंग मणिपुर दा तरागुम दोरोमदगी हेना थौद्री हाइबा खंगबा ngamle अदुबा मतमदा थौदोक अदुदा चेनरिबा म्यूजिंग अदु सोइदना फाबा ngamgani हाइखे थाजबा याबा मफमदगी फंगबा पाउ अमना हाय गवर्नर की गेट खिनबा सीसीटीवी कैमरा की फुटेज निंगथिना यंगसिलबा तुंगदा एडिक तौबदा सिनकी टू व्हीलर अदु हेरो प्लेजर फ्लसनी हाइबा खंगले प्लेजर अदुगी मजु अंगांग बनी मणिपुर द प्लेजर जोलिबा डीलर सिंगदगी खोंगलकपा रिपोर्ट की मतुंग इन्ना मखल असिगी गारी असि हंदक्ति इनौदौना मणिपुर द योनबा हौरखिबने जोनखिबा गारी सिंग अदुगी मनुंग अंगांग मसुदी सुनदगी तारागोमदोइ खर्तने पावसिना हाई इम्फाल वेस्ट डिस्ट्रिक्ट कमांडो की कंपुना होकिबा अहिंदगी हौना मखल असिगी स्कूटर लैखिबा म्यूसिंग मयुमम डायरेक्ट तौखे गारी मपुसिंग अदुंगासी इम्फाल वेस्ट डिस्ट्रिक्ट पुलिस कमांडो की कंपुना कौखतुना वेरिफिकेशन चथगे गारी मपुसिंग अदुगी मनुंगदा खाइबोक अमदी सही नौरिबिन फिर मसा ngakto oina tawe makoi bo wahung pahu chathrabasu thodok adugi langla langjin oiba yaba I paudi ama phawu phangba ngamdri haina police tagi phangba pauna makhatana phangdoragle adopa pau amadana positive oiruba mioi nipan gi manungda amadi numit chamaga nifuni ki manungda si study covid-19 na roga phagalakpa mioi nipan gi manungda mioi amamdi numit chama nifuni ki manungda si ba thengnai aina University of Leicester amadi office for national statistics na sathakiba study report amana haire Times of India da phongba pau asigi matung ina covid na roga phagalakba apunba mising gi manung chada 29.4 di tongan ba haksal ga mari lena ba anaba kya lakpa thengna duna hospital la lekan dai loina na sa da taragani thuina kan bangam dana siba thengnare haire study asigi aiba am oiriba professor Kamles Kontina hai covid naroba mi ayamba athuba matanda phakatuna mayumem da discharge tawhari aduba discharge tawkhraba apunba mising gi zada kontrarom de tongan balaina kamarom maram oiduna hospital da amuk laying ba pukhalak pathengnare masi jamna mi painingai ni covid ki laisit asibalan thengna badana tana hojik di tungda oirakpa yabasing adusu kumna khana naina ba yamna mathau tai nagala maram da january loiba phawbadi awang nongpok da ingki gadawre lebak asigi mafam ayamba da aying banong set sitlingai tanja asida Indian Meteorological Department awang nongpuk lamdamgi state sing da saliba january thaloiba phawba ingbagi phibam laikhigani haina mangjongna laukthokle Assam Meghalaya Nagaland Manipur Mizoram amasung Tripura gi mafam kharada temperature asi Celsius degree 3.1 daki 5 phawbagi manungda laigani ana Guwahati da leiba Regional Meteorological Center ki Deputy Director General of Meteorology Dr. Sanjoy O'Neill Son aike Guwahati ki Meteorological Center asigi matung ina Arunachal Pradesh ki awang mafam singda unjamna tagane aduga lakadurba numit mangani asida awang nongpok state singi masida nong marik tagi mai oirappa phawba chuba yai masina maram oiraga lakadurba numit kharan asida yamna ingba phibam mayukna gani haire Assam ki mafam ayam un taba awang mafam leiba Arunachal Pradesh lomdagi silakpa nongsit maram oiduna ingba hanjalakle sanabagi pau amada Ronaldo Morata ki goal singna Juventus na Napoli bo maitheba piduna Italian Super Cup ki title Loukhre Cristiano Ronaldo amasung Alvaro Morata na chankiba goal ki matingna Juventus na Napoli bo ani sunoda maitheba piramlaga Italian Super Cup ki title Loukhre Italian Super Cup asi Coppa Italia ki winner amasung Serie A ki champion na lampa tawna bane Napoli na Juventus maitheba piduna mamang season ki Coppa Italia ki champion oikhibane
ngarang athing bra sana kiba Italian Super Cup ke match asi hek horok padagi team ani ke sana rosing yamna lamba mana rakhe Juventus ki sana rosing na ball hena paiduna lakhra basu Napoli ki defender sing aning thina mayuk na bangam khi dabadagi goal account hangdok pagi khudong chaba phangkide an half ki mayai chanchilak matam da Napoli ki sana roi harbing Lozano na safu kalaba heading ama toksinduna goal chanaba khona khra basu Juventus ki goalkeeper was siek Zensina yamna fazana sep tawba ngam khibadagi goal ohukide team mani ki sana rosing an half ki apiba matam phawa ki manungda goal account hangdok ngam nakide ani so half sana rakpada Juventus ki sana rosing anuba lalong kya sinaduna goal chanchina ba khona ba lepkhide sana bagi humpuga mari suba minute Napoli ki defender sing ki asoiba amadagi khudong chaba logduna Juventus ki sana ro Cristiano Ronaldo na Napoli ki goal post ki up anak pama pham dagi kausin kiba shot amada goal onthok tuna amasono da mangjen thaba ngamkhe Cristiano Ronaldo gi oina ngasi san kiba goal asina season asigi kunchuba oikhe makha tana sana rakpa match ki marfu suba minute Napoli ki sana roi Dries Mertens da Juventus ki sana ro Western McKennie makhoi ki penalty box manung da foul toru badagi referee na video assistant referee ki khuthang de yengsilaba matung Napoli ki favored penalty ama pekhe Napoli na fangkiba penalty ki kadu team asigi sanaroi Lorenzo in China kausin badak goal post ki mapalom da chatkiduna goal heuki dabadagi equalizer peramba yaba khwaitigi phaba khudong chaba ama Napoli na mangjake team ani ki sanaroi sing na aroiba thangna sing pudhok na dun akan bamong da attack sathana khrabasu matam kuina ahen ba goal absent bangam nakhide match ki apiba matam loisin khraba matung injury time ki apa manga soba minute Juventus ki sanaroi Jaon Cuadrado nan Napoli ki defender sing lanthok na purakhiba goal adu teammate Alvaro Morata da khaidorakhe Alvaro Morata na goal ama chanchin ba ngamduna match asi makhoina Napoli bu goal ani suno da maithiba piramlaga Italian Super Cup ki champion oikhe adopa pau amadana covid ta sibana lanjaw da sikiba masingdagi henkre President Biden na warning toukhre Malem ki ani sabal lanjaw da sikiba US ki lanmi masingdagi coronavirus laisat nabada siba American masingna helaki badage anoba US President Joe Biden na laichat asigi khwaidagi tamthiba adu hauzik su lakadaba watli aina warning toukhre Britain da ahan ba detect tawkiba ama amasung hauzik laiba khompu henbada sandorakraba anoba coronavirus variant sing tholakkiba aduna maisa hapsin duna coronavirus nabagi masing malem da paksana million marfudara tharuk henkre aina ngarang jom sekesen namita World Health Organization da phangdokre coronavirus COVID-19 naba nambaram oidun malem gi apun basi ki ba masing million ani dagi manga thopagi saruk amarom laiduna United States na khwaidagi sathina sokpa leiba adu oi amasung ngarang osak lokhiba US ki anu President Joe Biden na maki administration ki khwaidagi maru oiba han badhabakti pandemic asigi bayukta thengna bani aike maragasi da Mongolia ki Prime Minister pham thadokkhre coronavirus nabi amasung mahakki nouna pokpa angang aba layengbagi matangda protesting amasung miyam gi asawa phongdona rakhibagi matungda Mongolia ki Prime Minister Khorel Suk of nangasi sakol sinumita pham thadokkhre Baghdad da suicide attack da kun sikre Iraq ki konung Baghdad ki open air market amada ngasi ayuk suicide bomb attack ani chatharkibada mioi kun sikre amasung kontra sokre aina Interior Ministry official amana phangdokkhre ahan bada suicide attacker aduna market aduda hatu sanchilake amasung mahak masa ngamdre aibadagi miyamna magi akoyuda pullaki amasung magi explosive sim adu pakhayan kibane victim sing adugi akoyuda miyamna amuk sangchina rakibada ani chuba attacker amana amamuk mahaki bomb adu pakhay lakibani aire aroibada content sing asige maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri punamak pathakachari channel asin adomda kanarabadi subscribe to bitribesina subscribe to birmo loinana like and share to busu kawbiganu punamak po amukana thakachari